ꯏꯪ 2018 ꯃꯅꯤꯄꯨꯔꯗ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ UKLFꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦ ꯅꯣꯔꯊ ꯏꯁꯇ ꯐꯣꯡꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ UKLF ꯆꯤꯐꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯏꯕ ꯆꯤꯊꯤ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯪ 2018ꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯝ ꯃꯥꯙꯕ ꯑꯃꯗꯤ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯒꯁꯨ ꯌꯥꯅꯕ ꯑꯃꯁꯨ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ UKLFꯀꯤ ꯆꯤꯐ ꯍꯥꯎꯀꯤꯞꯅ ꯏꯪ 2018ꯒꯤ ꯖꯨꯟ 9ꯗ ꯄꯤꯈꯤꯕ ꯑꯦꯐꯤꯗꯦꯕꯤꯠ ꯑꯃꯗ ꯃꯍꯥꯛꯅ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯍꯤ ꯑꯃꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯔꯦꯖꯤꯡ ꯗꯦꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯣꯛꯅꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯡꯊꯤꯅꯉꯥꯏ ꯃꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯗ ꯌꯥꯎꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯖꯥꯇꯤ ꯃꯔꯤ ꯂꯩꯌꯦ, ꯃꯩꯇꯩ, ꯄꯥꯡꯒꯜ, ꯀꯨꯀꯤ, ꯅꯥꯒꯥ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯥꯝꯂꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯆꯤꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯤꯛꯅ ꯌꯥꯝ ꯄꯤꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯥꯅꯤꯡꯉꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯇꯣꯛ ꯇꯧꯁꯦ ꯍꯥꯏꯕ ꯂꯩꯇꯦ, ꯏꯟꯚꯥꯏꯠ ꯇꯧꯗꯦ꯫ BJPꯒꯤ ꯃꯇꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏ BJPꯕꯨ ꯁꯄꯣꯔꯠ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯗꯣ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯉꯥꯏ ꯇꯧꯕꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ BJPꯗ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯖꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ BJPꯅꯁꯨ ꯍꯟꯗꯛ ꯃꯆꯤꯟ ꯊꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯅꯁꯨ ꯁ꯭ꯇꯦꯞ ꯑꯃ ꯇꯣꯉꯥꯟꯅ ꯂꯧꯈꯤꯒꯅꯤ꯫ ꯊꯦꯡꯛ ꯌꯨ꯫